ngasiday dasi lay ba thengnajare ko nga handai sungai jabane ado dasi lay ba je thengnabai tanja ama phangjadre ngasi khoi live se Walk Ideal 360 ki live ne dasi lay ba ngasi ki lokra pom ningol se da dasi lay ba se yamna akhoi wari da ta gi do adu ki hero du ma film se su yawe u ba phangi khojel su ma ne na mayam na hai bi ba ko ado dasi lay ba se horen atopa mayam di yaw khre film se adu wari gi sumaina film ama dasi lay ba na chapmana ba ma character ma logo se dasi lay ba khaibani atai ga manada bra kari khena ba lay ba yam noi di khoi audience sing na aduga tabiri ba babu sing na hana tabi khraba chinau sing na haidi ai oina uigan hairaga khoi thoi bana khoi lokra pom gi team na aingonda sumaina haibira ko je siam noi aduga thoidokpa ahongba hairaga di kasu kai haini ai gi oina di tauru hamduda fajanaba tawba haibase ai gi thawni aduna kasu thoidokpa ahongba haibadi leite tawbadabu lokra pom ningol je wari do targa aingonda chapchana chingsilaga hai tare adumati tawhiba wari makagoi wari isamang ki chingsilaga chapmana na tawgiba odone ba adumang na bu myam na taba yengbada sagi ba hero du gi character da shilai ba simang oina uba phange ba myam sina adu myam lokra pom ningol se yengminar ba tungda male hari da gi ko double times ne malam doi se adudi yengbiraga khangani ado aina tawgibduna kadai bo yorino yodrino adudi yenga khangani hai tare dasi lay ba da wafam amtaga hamjage koi gi atopa film mayam dasi lay ba gi lep ta na yengre aduduga lan madum da ko akoina ne thingi ba film se akoi silai ba nga ngai na smaina silai ba bizu kai na smai sona ba yaw gi ko silai ba na atu lep ta na dasi lay ba se khangde koi manipur da dasi lay ba yaw gi film se mapung pha da ba ma ko ne ba dasi lay ba gi character se phani yeng ba da ko mi sunu shi han ba kamning ba su phawan ba amadi nokning han ba ko sigumba character se dasi lay ba aseng reality da su chenra masagi ra kumaina pithora ko ojara masi ishorna ingonda pithora pa ma aduga aigi ju kita hona jawa hai tare aina pamjaruba line ni na hona dabdi ade kita hona jaruba ade ishorna gi hona jamandu orga mai yalan biba myamna nusi bibne lawse su matungda miyamna hozik satna sonari basidagi hena sonara basilaiba yaure haidi khoi yengani kaina haiba babu miyamam leibu ko aduga ngasi ngasi makta zu male na mi miyamna phongdok pire ado khoi horen yengaga dasilaiba da chapmana bado double times ni uba phangge se man bado ado dasilaiba na su asigi khoi Walk Ideal 360 gi live sida thengna bai tan jalo zaraga sida yai fama biro mo dingol chakko ga bai lena Walk Ideal 360 ki through the koi wish tawjeri ningol chakko na lak pasde koi mabung mapa gi mari hena chechana bo resuna madi tangdu leita da ba punchi maka charang da ba punchi maka hojo sikse leiri masi ningol chakko ba yamna chawo festival koi gi festival sina lak da apha ba ngata tangdu leita ba lamda mama resunu nushina ba mabung pa gi nushina ba resunu henkata suno hena thamse thank you